ꯃꯥꯅ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯃꯁꯛ ꯊꯤꯕꯤ ꯑꯣꯏꯕꯒꯤ ꯑꯗꯒꯤꯁꯨ ꯃꯌꯥꯡ ꯀꯪꯕꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯂꯧꯕꯅꯦ ꯃꯥꯕꯨ ꯃꯌꯥꯝꯗ ꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯒ꯭ꯌꯥꯁ ꯂꯩꯇ꯭ꯔꯦꯅ ꯒ꯭ꯌꯥꯁ ꯂꯩꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯣ ꯃꯥꯁꯦ ꯁꯤꯡ ꯈꯨꯟꯕ ꯆꯠꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯧ ꯅꯍꯥꯁꯤꯡꯗ ꯁꯤꯡ ꯈꯨꯟꯕ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯈꯪꯉꯦꯕꯀꯣ ꯁꯤꯡ ꯈꯨꯟꯕ ꯆꯠꯂꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯂꯪꯀ꯭ꯔꯥ ꯁꯥꯎ ꯍꯥꯏꯌꯦꯕ ꯇꯤꯡꯈꯪꯗꯣ ꯃꯈꯣꯡꯗ ꯌꯨꯔꯒ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯀꯥꯟꯗ ꯁꯦꯛꯑ ꯆꯠ ꯂꯩꯔꯝꯃꯦ ꯅꯣꯡꯒ ꯇꯥꯕꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯅꯤꯅꯀꯣ ꯒꯥꯔꯤꯝꯁꯦ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯈꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯕꯨ ꯈꯣꯏꯗꯥꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦꯕꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯠꯄ ꯂꯩꯇꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯒꯦꯕꯀꯣ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯩꯅ ꯃꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯩꯗ ꯁꯨꯝ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯃꯥꯕꯨ ꯍꯦꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯀꯩꯀꯥꯗꯨꯁꯨ ꯎꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯎꯔꯦꯀꯣ ꯀꯩꯒꯨꯝꯕ ꯃꯥꯅꯀꯣ ꯅꯪꯅꯀꯣ ꯈꯔ ꯅꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯗꯤꯀꯣ ꯑꯩ ꯅꯪ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯁꯤꯃꯗꯤ ꯏꯁꯣꯔꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯃꯥꯁꯦ ꯈꯔ ꯏꯅꯥꯛ ꯈꯨꯟꯕꯒꯨꯝꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯏꯃꯨꯡꯒꯨꯝꯕ ꯑꯣꯏꯔꯝꯃꯕꯀꯣ ꯑꯩ ꯃꯥꯕꯨ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ ꯒꯥꯔꯤ ꯃꯈꯣꯏꯁꯨ ꯂꯥꯏꯔꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦꯗꯨ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯒꯥꯔꯤꯝꯁꯦ ꯂꯦꯟꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯏꯝ ꯄꯥꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯕꯛꯀ ꯃꯤꯅꯗꯤ ꯋꯥꯅ ꯍꯜꯂꯛꯑꯒ ꯈꯪꯗꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯌꯨꯇꯨꯕ ꯈꯛꯇꯪ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯅꯝꯃꯒ ꯁꯦꯟ ꯇꯥꯟꯕꯀꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯋꯥꯗꯅ ꯀꯩꯅꯣ ꯋꯥꯊꯤ ꯀꯩꯀꯥ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯒꯥꯔꯤꯝꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯄꯤꯅ ꯉꯝꯕꯁꯨ ꯑꯣꯏꯖꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯪꯂꯤꯁ ꯃꯨꯛꯕꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯑꯇꯩ ꯑꯇꯩ ꯃꯨꯛꯕꯥꯡ ꯀꯩꯝ ꯅꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯅꯀꯣ ꯏꯆꯝ ꯆꯝꯅ ꯆꯥꯕ ꯃꯨꯛꯕꯥꯡ ꯇꯥꯔꯅꯤ ꯑꯗꯨꯒ ꯏꯆꯝꯁꯨ ꯆꯝꯕ ꯑꯗꯒꯤ ꯀꯩꯗꯣ ꯉꯁꯤꯗꯤ ꯋꯥꯁꯨ ꯈꯔꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗꯕꯁꯨ ꯌꯥꯗꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅꯗꯤ ꯁꯦꯝꯅꯤꯡꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛꯇ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯥꯡꯗ꯭ꯔꯕ ꯍꯥꯏꯗ꯭ꯔꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛꯇ ꯂꯥꯛꯄ ꯑꯗꯨꯗꯨꯅ ꯁꯨꯝ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯧꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯗꯤ ꯍꯧꯔꯁꯤꯀꯣ ꯃꯊꯦꯜ ꯁꯥꯔꯁꯨ ꯉꯁꯤ ꯃꯊꯦꯜꯁꯦ ꯁꯤꯅꯤ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕꯅꯤ ꯏꯆꯝ ꯆꯝꯅ ꯇꯧꯕꯅꯦꯕꯀꯣ ꯄꯀꯧꯔꯥ ꯂꯩꯕ ꯆꯠꯂꯨꯕ ꯑꯩꯁꯦ ꯑꯗꯣ ꯄꯀꯧꯔꯥ ꯂꯩꯔꯝꯗ꯭ꯔꯦꯅ ꯌꯦꯟ ꯃꯐꯩꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯕꯣꯔꯥꯕꯨꯗꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯕꯣꯔꯥꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯕ ꯑꯝꯇ ꯅꯠꯇꯦ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ ꯁꯤꯅ ꯍꯋꯥꯏ ꯑꯩꯈꯣꯏ ꯊꯣꯡꯕ ꯃꯔꯨꯒ ꯍꯋꯥꯏ ꯃꯔꯨꯒ ꯁꯧꯒ꯭ꯔꯤꯒ ꯑꯗꯨꯒ ꯁꯤꯅ ꯌꯦꯟ ꯊꯣꯡꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯤꯜꯂꯦ ꯆꯥꯛ ꯁꯨꯝ ꯆꯥꯅꯤꯡꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯈꯣꯏꯗꯤ ꯉꯁꯥꯏ ꯇꯞ ꯇꯥꯅ ꯀꯩ ꯑꯗꯨꯝ ꯆꯥꯈ꯭ꯔꯕꯅꯤꯀꯣ ꯀꯩꯅꯣꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯁꯦ ꯆꯥꯛ ꯀꯜꯂꯦꯍꯦ ꯉꯁꯤ ꯆꯥꯛꯁꯤꯗꯤ ꯀꯟꯕ ꯍꯥꯏꯁꯦ ꯎꯝ ꯃꯥꯒꯤ ꯆꯦꯡꯅꯅꯤ ꯎꯝ ꯅꯍꯥꯟ ꯅꯪꯅ ꯂꯥꯏꯞꯇ ꯎꯠꯈꯤꯕꯗ ꯑꯃ ꯎꯝ ꯂꯥꯏꯞ ꯊꯥꯕ ꯀꯥꯟꯗ ꯁꯧꯒ꯭ꯔꯤ ꯍꯥꯟꯅ ꯆꯥꯔꯒ ꯁꯧꯒ꯭ꯔꯤꯒ ꯁꯨꯃꯥꯏꯅ ꯐꯔꯥ ꯐꯔꯥ ꯂꯥꯎꯕ ꯆꯥꯛꯁꯦ ꯍꯥꯎꯕꯅꯦ ꯎꯝ ꯁꯤꯒꯤ ꯌꯦꯟꯁꯥꯡ ꯆꯥꯎ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯔꯛꯑꯕꯅꯦ ꯑꯩ ꯄꯨꯔꯛꯑꯁꯨ ꯆꯥꯎ ꯀꯩꯅꯣ ꯆꯥꯅꯤꯡꯉꯗꯤ ꯆꯥꯅꯤꯡꯗꯦ ꯃꯥ ꯉꯁꯥꯏ ꯃꯌꯥꯝ ꯆꯥꯈ꯭ꯔꯕꯅꯦꯕ ꯑꯩꯒꯤ ꯎꯃꯣꯔꯣꯛꯇꯣ ꯄꯤꯌꯣ ꯑꯩꯒꯤꯁꯨ ꯀꯥꯎꯋꯦ ꯂꯧꯕꯁꯤꯗ ꯁꯤ ꯄꯤꯛꯑꯦ ꯍꯥꯏꯕꯅꯤ ꯑꯁ ꯈꯨꯁꯥꯗꯤꯀꯣ ꯎꯝ ꯁꯤꯗ ꯆꯥ ꯉꯝꯃꯣꯏ ꯉꯁꯤꯒꯤ ꯆꯥꯛꯈꯨꯝꯁꯦ ꯈꯤꯇꯪ ꯆꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯆꯥꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦ ꯋꯥꯡꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯁꯦꯝꯕꯗ ꯃꯔꯝꯀꯣ ꯒꯥꯔꯤꯝꯁꯦ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯈꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯕꯨ ꯈꯣꯏꯗꯥꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦꯕꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ
ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯠꯄ ꯂꯩꯇꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯒꯦꯕꯀꯣ ꯑꯗꯨꯝ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯇꯧꯁꯦꯕꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯅꯪꯁꯨ ꯂꯣꯠꯄ ꯌꯥꯗꯦ ꯉꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯇꯣꯏꯅ ꯐꯪꯉꯔꯣꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯥꯎꯕꯤꯔꯣꯏ ꯋꯥꯗꯤ ꯈꯔ ꯉꯥꯡꯉꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯨꯝ ꯆꯥꯅ ꯆꯥꯅꯀꯣ ꯁꯥꯎꯕꯤꯔꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯁꯨ ꯄꯥꯛ ꯅꯝꯕ ꯁꯪꯉꯣꯏꯗꯧꯋꯦ ꯑꯩꯁꯦꯀꯣ ꯑꯗꯨꯗꯨꯅ ꯊꯕꯛꯅ ꯌꯥꯗꯕꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯝꯕꯔ 1ꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯒꯗꯕꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯌꯨꯇꯨꯞ ꯊꯧꯔꯒ ꯉꯥꯛꯇ ꯂꯩꯕꯁꯨ ꯅꯠꯇꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒꯦꯕꯀꯣ ꯑꯌꯨꯛꯀ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯑꯌꯨꯛꯀ ꯉꯟꯅꯒ ꯍꯧꯒꯠꯂꯒ ꯀꯣ ꯅꯨꯃꯤꯗꯥꯡꯗꯒ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯁꯦꯝꯃꯒ ꯋꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯕꯅꯦ ꯅꯪꯒꯤ ꯑꯗꯨꯝ ꯆꯥꯎ ꯅꯪꯒꯤ ꯑꯗꯨꯝ ꯆꯥꯎꯕꯒꯤ ꯑꯩꯅ ꯉꯥꯡꯁꯨ ꯅꯪ ꯑꯗꯨꯝ ꯂꯦꯞꯀꯅꯨꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯅꯝꯃꯒ ꯁꯦꯟ ꯇꯥꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅꯀꯣ ꯒꯤꯔꯤꯝꯀꯣ ꯃꯥꯅꯦ ꯊꯕꯛꯀ ꯃꯤꯅꯗꯤ ꯋꯥꯅ ꯍꯜꯂꯛꯑꯒ ꯈꯪꯗꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯌꯨꯇꯨꯕ ꯈꯛꯇꯪ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯅꯝꯃꯒ ꯁꯦꯟ ꯇꯥꯟꯕꯀꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯋꯥꯗꯅ ꯀꯩꯅꯣ ꯋꯥꯊꯤ ꯀꯩꯀꯥ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤꯀꯣ ꯊꯕꯛꯁꯨ ꯁꯨꯑꯦ ꯍꯥꯏꯕ ꯌꯨꯇꯨꯕꯁꯨ ꯇꯧꯋꯦ ꯀꯣ ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯂꯦ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯆꯠꯂꯅꯤ ꯃꯝꯃꯦ ꯃꯥ ꯍꯜꯂꯛꯄꯀꯣ ꯅꯪ ꯍꯜꯂꯛꯄꯗꯣ ꯃꯝꯗꯕ ꯀꯥꯟꯁꯨ ꯌꯥꯎꯋꯦꯀꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯧꯕꯅꯤ ꯏꯆꯤꯟ ꯃꯥꯅꯦ ꯏꯅꯥꯎ ꯃꯌꯥꯝ ꯇꯁꯦꯡꯅ ꯌꯨꯇꯨꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯑꯃ ꯆꯪꯉꯦꯕꯀꯣ ꯌꯥꯝꯅ ꯆꯪꯉꯦ ꯋꯥꯈ꯭ꯔꯖꯥꯠꯅꯦ ꯆꯪꯉꯦ ꯃꯌꯥꯝꯅ ꯑꯈꯪꯕꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯕ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯏꯕꯀꯣ ꯀꯣ ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯄꯥꯝꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯝꯅꯕꯀꯣ ꯆꯥꯅꯕ ꯌꯥꯝꯕ꯭ꯔꯥ ꯌꯥꯝꯗꯕꯁꯦ ꯈꯪꯗ꯭ꯔꯦ ꯈꯪꯗꯦ ꯑꯗꯨꯝ ꯄꯥꯝꯖꯕꯒꯤ ꯇꯧꯖꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯥꯝꯖꯕꯩ ꯉꯥꯛꯁꯨ ꯅꯠꯇꯅ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯈꯪꯅꯔꯕꯅꯦꯕꯀꯣ ꯆꯥ ꯋꯥꯔꯤꯁꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯗꯧꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯥꯔꯤꯉꯩꯗꯤ ꯁꯥꯅꯤꯡꯗꯕꯅꯦꯕꯀꯣ ꯐꯖꯅ ꯐꯝꯃꯒ ꯑꯣꯏꯅ ꯋꯥꯔꯤꯗꯣ ꯁꯥꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯁꯤꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯦ ꯑꯗꯣ ꯃꯇꯝꯁꯦ ꯁꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯨꯝꯗ ꯁꯦꯝꯃꯒ ꯇꯥꯎꯕꯅꯤꯀꯣ ꯍꯥꯎꯀꯣ ꯑꯩ ꯎꯃꯣꯔꯣꯛꯁꯦ ꯑꯝꯇ ꯆꯥꯒꯦꯁꯦ ꯁꯥꯅ ꯁꯥꯅ ꯍꯥꯞꯀ ꯍꯥꯞꯂꯒ ꯀꯩꯅꯣ ꯇꯧꯒꯦ ꯁꯥꯕꯅꯦ ꯁꯤ ꯎꯃꯣꯔꯣꯛꯁꯦ ꯄꯤꯛꯑꯦ ꯍꯥꯏꯕ ꯋꯥꯅꯦ ꯀꯩ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯍꯥꯏꯕ ꯈꯨꯗꯦꯡꯅ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯈꯨꯗꯦꯡꯅ ꯍꯥꯏꯅ ꯑꯃ ꯂꯩꯔꯦ ꯎꯃꯣꯔꯣꯛꯀꯣ ꯃꯥꯏ ꯄꯥꯛ ꯉꯥꯡꯉꯝꯃꯅꯤ ꯑꯗꯒꯤ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯏꯪꯂꯤꯁ ꯉꯥꯡꯕꯒꯤꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯔꯤꯝ ꯈꯟꯗꯦꯕꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛ ꯏꯆꯦ ꯑꯃ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯈꯔ ꯑꯗꯨꯝ ꯐꯖꯕ ꯋꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯕꯦꯛ ꯀꯃꯦꯟ ꯂꯥꯛꯄꯗꯣ ꯑꯩꯅ ꯁꯥꯎꯕ ꯉꯥꯛꯇꯁꯨ ꯅꯠꯇꯦꯕꯀꯣ ꯑꯅꯝꯕꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯀꯃꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯑꯩꯉꯣꯟꯗ ꯆꯩꯅꯤꯡꯕ ꯆꯩꯕꯗꯨꯁꯨꯀꯣ ꯑꯩꯉꯣꯟꯗ ꯊꯤ ꯉꯥꯡꯉꯁꯨ ꯑꯩ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒ ꯅꯝꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯒꯥꯔꯤꯝꯗ ꯉꯥꯡꯉꯛꯄꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯄꯨꯔꯥ ꯈꯥꯡꯕ ꯉꯝꯗꯦ ꯑꯁꯦꯡꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦꯕꯀꯣ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯝꯃꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯁꯤꯗ ꯊꯣꯛꯏꯕ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯁꯤꯒꯨꯝꯕ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯑꯃ ꯊꯣꯛꯑꯒꯗꯤ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯩ ꯀꯔꯤꯝ ꯈꯟꯗꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯒꯥꯔꯤꯝꯕꯨ ꯂꯧꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯒꯥꯔꯤꯝꯁꯤ ꯑꯩꯅꯀꯣ ꯃꯣꯏꯒꯤ
ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯅ ꯍꯥꯏꯔꯒꯦ, ꯂꯩꯀꯥꯏꯒꯤ ꯍꯥꯏꯔꯒꯦꯀꯣ, ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃ ꯑꯩꯅ ꯀꯣꯏꯔꯝꯃꯦ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯣꯏ ꯃꯆꯦ ꯊꯣꯛꯄꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯏꯔꯝꯃꯦ. ꯑꯗꯨ ꯀꯣꯏꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯔꯦ. ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯦ. ꯑꯗꯣ ꯅꯨꯡꯁꯤꯅ ꯈꯟꯕꯤꯕꯀꯣ, ꯑꯉꯥꯡꯁꯨ ꯑꯣꯏꯕꯒ ꯑꯩꯗꯤ ꯑꯁꯨꯝꯕ ꯅꯨꯡꯁꯤꯕꯒꯤꯗ ꯍꯦꯛꯇ ꯋꯥꯈꯟꯁꯦ ꯑꯥꯗ ꯌꯧꯅ ꯁꯨꯝ ꯈꯟꯖꯤꯟꯕ ꯖꯥꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯍꯟꯕꯤꯈ꯭ꯔꯦ. ꯑꯉꯥꯡ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯤꯕꯀꯣ, ꯃꯤꯑꯣꯏꯕꯁꯤ ꯄꯨꯟꯁꯤꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯇꯣꯏꯅꯤꯀꯣ ꯒ꯭ꯔꯤꯟꯀꯣ. ꯍꯣꯏ ꯑꯗꯨ ꯊꯦꯡꯅꯔꯛꯄꯗꯣ ꯒꯥꯔꯤꯝꯁꯤꯅ ꯄꯥꯎꯖꯦꯟꯖꯕꯤꯒꯤꯗ ꯍꯥꯏꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯀꯣ, ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯗꯤ ꯅꯠꯇꯦ. ꯑꯗꯨ ꯃꯣꯏ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤꯅ ꯁꯨꯝ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯀꯥꯟꯗ, ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯀꯥꯟꯗ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯥꯒ ꯇꯧꯔꯒ. ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ, ꯀꯔꯤꯝꯅ ꯂꯥꯁꯇꯗꯤ ꯀꯥꯏꯅꯔꯦꯕꯀꯣ. ꯑꯁꯦꯡ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯛꯑꯗꯕꯅꯤ, ꯒꯥꯔꯤ ꯅꯪꯁꯨ ꯍꯥꯏꯕꯀꯣ. ꯑꯁꯤꯁꯦ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯦꯕ. ꯑꯩꯅ ꯒꯥꯔꯤꯕꯨ ꯄꯥꯝꯃꯤꯁꯦ ꯃꯌꯥꯝ ꯀꯣ, ꯀꯩꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯁꯨ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯩꯇꯦꯀꯣ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯈꯪꯉꯦ ꯃꯥ ꯃꯁꯛ ꯊꯤꯔꯝꯕ ꯌꯥꯏꯀꯣ, ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ, ꯃꯁꯛ ꯊꯤꯔꯝꯕ ꯌꯥꯏ, ꯃꯌꯥꯡ ꯀꯪꯉꯝꯕ ꯌꯥꯏ, ꯐꯖꯔꯝꯗꯕ ꯌꯥꯏ. ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯀꯩꯝꯇ ꯅꯠꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗꯀꯣ. ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯝꯃꯦ. ꯑꯍꯥꯟꯕ ꯃꯥꯒ ꯀꯔꯤꯝꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯁ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯥꯏꯅꯀꯣ, ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕꯗ ꯑꯩ ꯁꯨꯃꯥꯏꯅ ꯐꯥꯎꯔꯝꯃꯦ. ꯑꯩ ꯑꯗꯨꯝ ꯁꯦꯡ ꯍꯥꯏꯗꯣꯛꯀꯦꯀꯣ, ꯁꯤꯗ ꯂꯣꯠꯇꯅ ꯀꯩꯝ ꯀꯥꯟꯅꯗꯦ. ꯑꯗꯨꯗꯣ ꯃꯥꯒꯤ ꯃꯆꯦꯗꯨ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯒꯥꯔꯤꯝꯁꯦ ꯂꯦꯟꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ, ꯇꯥꯏꯝ ꯄꯥꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯩꯅ ꯀꯣꯏꯕꯅꯦꯕꯀꯣ ꯒꯥꯔꯤꯝꯀꯣ. ꯅꯪꯁꯨ ꯈꯪꯉꯤꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣꯀꯣ, ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯀꯣ. ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯇꯥꯏꯝ ꯄꯥꯁꯀꯤ ꯇꯧꯔꯒ ꯀꯣꯏꯌꯦ. ꯁꯨꯃꯥꯡ ꯁꯧꯋꯦ. ꯑꯁꯤ ꯍꯥꯏꯅꯒꯤ ꯅꯪꯁꯨ ꯁꯥꯎꯔꯅꯨꯕ, ꯍꯥꯏꯕꯗꯤ ꯍꯧꯈ꯭ꯔꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕꯗ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯕꯅꯦ. ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯑꯃꯈꯛ ꯌꯥꯎꯕꯒꯤ ꯑꯩꯅ ꯍꯥꯏꯗꯣꯛꯄꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯦ, ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯣꯏꯔꯁꯨ. ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯀꯥꯟꯗ ꯀꯣꯟꯅꯗꯤ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗꯐꯥꯎ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯃꯥꯕꯨ. ꯑꯗꯨꯝ ꯂꯥꯏꯊꯣꯛꯑꯦ, ꯁꯨꯝ ꯈꯪꯅꯕ ꯑꯣꯏꯔꯁꯨꯀꯣ. ꯑꯍꯥꯟꯕ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣ ꯀꯥꯏꯅꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦ. ꯃꯥ ꯌꯥꯔꯛꯇꯦꯕꯀꯣ. ꯌꯥꯔꯛꯇ꯭ꯔꯁꯨ ꯑꯩꯅ ꯌꯥꯝ ꯊꯦꯝꯕ. ꯀꯣꯟꯊꯪꯗ ꯃꯥ ꯑꯃꯨꯛ ꯌꯥꯔꯛꯑꯦ. ꯌꯥꯔꯛꯑꯀꯥꯟꯗ ꯈꯪꯅꯕꯅꯦꯕꯀꯣ ꯒꯥꯔꯤꯝꯀꯣ. ꯑꯗꯣ ꯈꯪꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕ, ꯑꯍꯥꯟꯕ ꯂꯥꯛꯄꯕ ꯑꯩ ꯃꯥꯕꯨ ꯀꯩꯝꯇ ꯈꯣꯏꯗꯥꯕ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ. ꯊꯥ ꯑꯃꯃꯨꯛ ꯀꯣꯏꯅꯕ꯭ꯔꯥ ꯏꯕꯥꯅꯤ ꯀꯥꯎꯈ꯭ꯔꯦ. 3 ꯑꯗꯨꯒꯨꯝꯕ ꯑꯩ ꯀꯩꯝ ꯈꯟꯗꯦ. ꯑꯅꯤꯔꯛ ꯁꯨꯕꯔꯥ ꯈꯪꯗꯦꯅꯦ, ꯊꯦꯡꯅꯕ ꯆꯠꯄ ꯀꯥꯟꯗꯀꯣ. ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯔꯥ. ꯃꯥꯁꯦ ꯏꯕꯥꯅꯤ ꯔꯣꯁ ꯒꯥꯔꯗꯦꯟꯒ ꯆꯪꯕꯗꯣ, ꯅꯌꯨꯝꯗ ꯊꯤꯟꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ. ꯅꯣꯏ ꯌꯨꯝꯗ ꯅꯪꯅ ꯁꯤꯗ ꯌꯥꯔꯦ ꯈꯥꯝꯕꯤꯔꯣ ꯍꯥꯏ, ꯑꯩꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯅꯌꯨꯝ ꯐꯥꯎ ꯊꯤꯟꯕ ꯅꯨꯃꯤꯠꯇꯣ. ꯑꯅꯤꯔꯛꯅ. ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯌꯨꯝꯗ ꯆꯪꯉꯦ. ꯒꯥꯔꯤꯝ ꯍꯣꯏꯁꯨ ꯂꯥꯏꯔꯦ ꯍꯥꯏꯕ ꯈꯪꯉꯦ. ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦ, ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ, ꯒꯥꯔꯤꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯇꯩꯒ ꯑꯝꯇ ꯃꯥꯟꯅꯗ꯭ꯔꯦ. ꯑꯩ ꯃꯤ ꯑꯃꯒꯗꯤ ꯆꯥꯡꯗꯝꯅꯅꯤꯡꯗ꯭ꯔꯦꯕꯀꯣ ꯒꯥꯔꯤꯝꯀꯣ. ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯪꯅꯔꯛꯄ ꯅꯨꯄꯤ ꯑꯃꯅꯤꯁꯦ ꯍꯥꯏꯕ ꯇꯥꯔꯦ. ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯏꯇꯣꯞ ꯇꯣꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯑꯗꯒꯤ ꯃꯥꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯥꯝꯅ ꯁꯤꯝꯄꯜ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯂꯛꯖꯔꯤꯒꯤꯒꯨꯝꯕ ꯌꯥꯝ ꯄꯥꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯦ. ꯑꯗꯒꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ. ꯃꯌꯨꯝ ꯂꯥꯛꯑꯀꯥꯟꯗꯁꯨ ꯃꯥꯁꯨ ꯃꯣꯏ ꯃꯌꯨꯝꯗꯣ ꯁꯦꯡꯅ ꯍꯥꯏꯒꯦ ꯐꯖꯗꯦꯕꯀꯣ. ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯐꯖꯗꯦꯕꯀꯣ. ꯐꯖꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯐꯖꯗꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯎꯕ ꯀꯥꯟꯗꯀꯣ, ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕꯀꯣ. ꯃꯅꯥꯎꯅꯨꯄꯥ 2 ꯈꯛꯇ ꯂꯩꯌꯦ. ꯏꯆꯦ ꯅꯨꯄꯥ ꯑꯩꯅ ꯚꯤꯗꯤꯑꯣꯗꯒ ꯌꯥꯎꯍꯟꯕꯗꯣ, ꯃꯇꯝꯗꯨꯗ ꯃꯣꯏ ꯄꯤꯛꯏꯕꯀꯣ. ꯑꯩꯁꯨ ꯄꯤꯛꯏ, ꯑꯉꯥꯡ ꯑꯣꯏꯔꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯤꯛꯏ. ꯃꯣꯏꯒꯁꯦ ꯄꯨꯔꯥ ꯄꯤꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ. ꯑꯗꯣ ꯒꯥꯔꯤꯝꯅ ꯃꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏ ꯑꯍꯟꯅꯦꯕꯀꯣ. ꯃꯥꯁꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯕ ꯍꯥꯏꯕ ꯇꯥꯔꯦ. ꯃꯤ ꯑꯇꯩꯗꯧꯅ ꯐꯣꯟꯗ ꯀꯩꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯥꯗꯕꯗꯣ. ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯥꯝꯅ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯌꯥꯝ ꯏꯆꯝ ꯆꯝꯃꯒꯀꯣ. ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯁꯨꯝ ꯀꯔꯦꯝꯅꯕ ꯍꯥꯏꯒꯦ ꯇꯧꯋꯤꯅꯦ. ꯀꯃꯥꯏ ꯍꯥꯏꯅꯤ, ꯁꯨꯝ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯩꯅ ꯃꯥꯕꯨ. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯈꯤꯗꯕꯅꯦ. ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯤ
ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯩꯗ ꯁꯨꯝ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯃꯥꯕꯨ ꯍꯦꯟꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯀꯩꯀꯥꯗꯨꯁꯨ ꯎꯔꯦ, ꯑꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯎꯔꯦꯀꯣ. ꯀꯩꯒꯨꯝꯕ ꯃꯥꯅꯀꯣ ꯅꯪꯅꯀꯣ ꯈꯔ ꯅꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯗꯤꯀꯣ ꯑꯩ ꯅꯪ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ. ꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯁꯤꯃꯗꯤ ꯏꯁꯣꯔꯁꯨ ꯈꯪꯉꯝꯒꯅꯤꯀꯣ. ꯃꯥꯁꯦ ꯈꯔ ꯏꯅꯥꯛ ꯈꯨꯟꯕꯒꯨꯝꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯏꯃꯨꯡꯒꯨꯝꯕ ꯑꯣꯏꯔꯝꯃꯕꯀꯣ ꯑꯩ ꯃꯥꯕꯨ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏ. ꯃꯥꯅ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ, ꯃꯁꯛ ꯊꯤꯕꯤ ꯑꯣꯏꯕꯒꯤ, ꯑꯗꯒꯤꯁꯨ ꯃꯌꯥꯡ ꯀꯪꯕꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯂꯧꯕꯅꯤ ꯃꯥꯕꯨ. ꯃꯌꯥꯝꯗ ꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯐꯔꯦ, ꯁꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈꯔꯦ, ꯁꯥꯕꯗ ꯂꯣꯏꯕꯗꯤ ꯅꯥꯏꯔꯔꯣꯏ. ꯀꯩꯒꯨꯝꯕ ꯃꯥ ꯃꯁꯛ ꯐꯖꯔꯝꯕ ꯀꯩꯅꯣ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯈꯜꯂꯦ, ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯔ ꯀꯥꯟꯗ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯅꯤꯅꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ. ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯕꯗꯤ ꯑꯣꯏꯗꯦ. ꯀꯣꯟꯊꯪꯅ ꯃꯌꯨꯝꯗ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯗꯣ ꯏꯁꯥꯗꯀꯣ. ꯑꯗꯨꯅꯦ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕ ꯐꯪꯉꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯒꯥꯔꯤꯝꯒꯤ ꯃꯄꯥꯟꯅꯅꯦꯁꯨ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ. ꯑꯗꯣ ꯐꯔꯦ, ꯆꯥꯛ ꯆꯥꯔꯁꯤ. ꯑꯩꯁꯦ ꯉꯥꯡꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ, ꯈꯔ ꯉꯥꯡꯒꯦꯀꯣ ꯑꯩꯁꯦ ꯇꯧꯕꯅꯤ. ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯈꯤꯇꯪ ꯂꯨꯏꯌꯦꯕꯀꯣ, ꯋꯥ ꯈꯔ ꯉꯥꯡꯔꯒꯅ ꯍꯦꯛꯇ ꯌꯨ ꯊꯛꯄ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯀꯣ. ꯑꯩ ꯉꯁꯤ ꯐꯥꯎꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯃꯇꯝꯗ ꯌꯨ ꯊꯛꯄ꯭ꯔꯥꯅꯦ? ꯊꯕꯛ ꯋꯥꯃꯟꯕ ꯍꯜꯂꯛꯄꯒꯤ ꯇꯨꯝꯅꯤꯡꯕꯒꯤꯗꯣ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏꯕꯀꯣ. ꯑꯗꯨꯅꯅꯦ ꯉꯁꯤꯁꯨ ꯊꯕꯛ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯅꯤ. ꯁꯤ ꯀꯩꯀꯥ ꯁꯦꯝ ꯁꯥꯕꯃꯨꯛ ꯂꯣꯏꯔꯦ. ꯑꯗꯨꯅꯦ ꯑꯩ ꯎꯃꯣꯔꯣꯛ ꯆꯤꯛꯑꯒ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯣ. ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ, ꯐꯅꯤꯡꯉꯥꯏ, ꯎꯏꯅꯤꯡꯗꯅꯤꯡꯉꯥꯏ. ꯐꯔꯦ, ꯆꯥꯔꯨꯒꯦ. ꯍꯩꯇꯨꯗꯨ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯍꯥ? ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯕ? ꯀꯩꯕꯣ? ꯑꯗꯨ ꯍꯥꯏ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯎꯝ. ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ. ꯅꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯀꯔꯤ? ꯀꯩꯝ ꯈꯜꯂꯨꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯧꯈ꯭ꯔꯕꯅꯦ. ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯅꯤ. ꯄ꯭ꯔꯦꯡꯁꯨ ꯅꯠꯇꯦ, ꯍꯥꯟꯅꯒꯤꯗꯧꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ. ꯑꯁꯦꯡꯕꯃꯛꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯌꯦꯟ ꯃꯐꯩꯗꯨ ꯆꯥꯎ. ꯑꯩꯅ ꯂꯥꯏꯔꯖꯔꯁꯨꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯒꯥꯔꯤꯝꯁꯦ ꯁꯦꯡꯅ ꯍꯥꯏꯒꯦꯕꯀꯣ, ꯀꯥꯔ ꯑꯇꯥꯡꯕꯗ ꯀꯩꯗ ꯄꯨꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯟ ꯈꯔꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ, ꯄꯦꯟꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦ, ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ. ꯃꯥꯁꯨ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯃꯤ ꯑꯇꯣꯞꯄꯗꯧꯅ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯁꯤ, ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯁꯤ, ꯁꯤꯒꯨꯝꯕ ꯁꯅꯥꯒꯨꯝꯕ ꯑꯃ ꯁꯥꯁꯤ ꯈꯣꯠꯁꯤ ꯀꯩꯝ ꯍꯥꯏꯕ ꯂꯩꯇꯦ ꯉꯁꯤꯐꯥꯎꯗ. ꯒ꯭ꯌꯥꯁ ꯂꯩꯇ꯭ꯔꯦꯅ, ꯒ꯭ꯌꯥꯁ ꯂꯩꯇ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯕ꯭ꯔꯣ ꯃꯥꯁꯦ? ꯁꯤꯡ ꯈꯨꯟꯕ ꯆꯠꯂꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯧ ꯅꯍꯥꯁꯤꯡꯗ ꯁꯤꯡ ꯈꯨꯟꯕ, ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ. ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯈꯪꯉꯦꯕꯀꯣ. ꯁꯤꯡ ꯈꯨꯟꯕ ꯆꯠꯂꯦ. ꯑꯩꯈꯣꯏ ꯂꯣꯟꯗ ꯂꯪꯀ꯭ꯔꯥ ꯁꯥꯎ ꯍꯥꯏꯌꯦꯕ. ꯇꯤꯡꯈꯪꯗꯣ ꯃꯈꯣꯡꯗ ꯌꯨꯔꯒ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯀꯥꯟꯗ ꯁꯦꯛꯑ ꯆꯠ ꯂꯩꯔꯝꯃꯦ. ꯅꯣꯡꯒ ꯇꯥꯕꯒ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯅꯤꯅꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯈꯪꯗꯕꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯑꯩꯒꯤ ꯒꯥꯔꯤꯝꯁꯤꯕꯨ ꯀꯃꯦꯟꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯕꯗꯣ ꯑꯩꯅꯗꯤ ꯈꯥꯡꯕ ꯉꯝꯗꯦꯕꯀꯣ. ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯥꯡ ꯉꯝꯃꯦ. ꯑꯗꯨꯕꯨ ꯒꯥꯔꯤꯝꯗ ꯍꯥꯏꯕꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯀꯣ, ꯑꯩ ꯄꯨꯔꯥ ꯃꯩ ꯍꯧꯅ ꯁꯥꯎꯕꯖꯥꯠꯅꯤꯍꯦ ꯑꯁꯦꯡꯕ. ꯑꯗꯨꯗꯨꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯕꯅꯤ, ꯁꯣꯁꯤꯌꯦꯜ ꯃೀꯗꯤꯌꯥ ꯊꯣꯛꯄꯅꯤꯅ ꯉꯥꯡ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯇꯥꯟꯒꯦꯅ ꯊꯣꯛꯏꯕ ꯃꯌꯥꯝꯗꯣ ꯈꯔ ꯈꯔ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯥꯒꯠꯄꯤꯌꯨꯀꯣ. ꯃꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ, ꯊꯥꯒꯠꯀꯗꯕꯅꯤ. ꯑꯃꯒꯤꯀꯣ, ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯊꯥꯒꯠꯄꯤꯔꯒ ꯀꯦꯞꯁꯟꯁꯨ ꯀꯩꯝꯇ ꯊꯝꯗꯕꯤꯗ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕꯒꯤ ꯑꯁꯣꯏꯕꯒꯤ ꯃꯇꯦꯛꯀꯨꯝꯕ, ꯅꯣꯛꯅꯤꯡꯕꯒꯤ ꯃꯇꯦꯛꯀꯨꯝꯕ ꯍꯦꯛꯇ ꯊꯥꯒꯠꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯤꯒꯅꯨꯕꯀꯣ. ꯂꯤꯡꯗ ꯀꯩꯗ ꯐꯖꯅ ꯍꯥꯞꯄꯤꯔꯒ ꯊꯥꯒꯠꯄꯤꯌꯨ. ꯑꯗꯣ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦꯀꯣ. ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ.
ꯑꯗꯨ ꯅꯠꯇꯕꯤꯗ ꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯪꯊꯥ ꯊꯥꯒꯠꯂꯒ ꯃꯤ ꯑꯃꯒꯤ ꯀꯩꯅꯣꯕꯨ ꯍꯦꯛꯇ ꯂꯥꯟꯅ ꯎꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯀꯣ. ꯑꯩꯅ ꯉꯁꯤ ꯐꯥꯎꯗ ꯁꯦꯠꯅꯤꯡꯕ ꯇꯣꯡꯅꯤꯡꯕ ꯊꯧꯅꯤꯡꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯅꯥꯊꯩꯔꯝꯃꯒꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯒꯥꯔꯤꯕꯨ ꯄꯥꯝꯃꯦ ꯅꯨꯡꯁꯤꯌꯦꯅ ꯂꯧꯈ꯭ꯔꯕꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯉꯥꯡꯒꯤ ꯒꯥꯔꯤ ꯃꯈꯣꯏꯒꯤ ꯄꯦꯟꯅꯕ ꯇꯧꯔꯤ. ꯑꯩꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕꯗꯨꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦꯅꯀꯣ. ꯑꯗꯨꯅꯦ ꯃꯌꯥꯝꯅꯗꯤ ꯊꯤꯅ ꯎꯔꯝꯕ ꯌꯥꯏ, ꯐꯖꯗꯅ ꯎꯔꯝꯕ ꯌꯥꯏ, ꯃꯌꯥꯡ ꯀꯪꯅ ꯎꯔꯝꯕ ꯌꯥꯏꯀꯣ. ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯀꯩꯅꯤ ꯈꯪꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯈꯠꯂꯛꯑꯦꯕꯀꯣ. ꯑꯩꯁꯦ ꯄꯥꯛꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ. ꯁꯥꯎꯅꯤꯡꯉꯤꯅꯦ ꯑꯩꯁꯦꯀꯣ, ꯋꯥꯁꯦ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕ ꯈꯔ ꯂꯩꯕꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯁꯤꯅ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ. ꯑꯗꯒꯤ ꯖꯥꯠ ꯖꯥꯠꯅꯤ ꯃꯤꯁꯤꯡꯁꯦ. ꯌꯥꯔꯦ ꯇꯣꯛꯑꯒꯦ. ꯉꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯤ. ꯀꯩꯁꯨ ꯁꯥꯎꯕꯗꯤ ꯂꯩꯇꯦꯗꯀꯣ. ꯎꯝ. ꯃꯤ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯉꯥꯛꯇꯅꯦꯕꯀꯣ. ꯎꯝ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯇꯪꯈꯥꯏ ꯑꯃ, ꯎꯝ. ꯅꯨꯡꯁꯤꯗꯕ ꯇꯪꯈꯥꯏ ꯑꯃ, ꯎꯝ. ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯌꯥꯝꯅꯀꯣ. ꯎꯝ. ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦ ꯀꯩꯅꯣ ꯍꯧꯖꯤꯛ. ꯂꯩ. ꯑꯩ ꯊꯕꯛ ꯆꯠꯄ ꯃꯇꯝꯗꯀꯣ, ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦꯀꯣ. ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯨꯝꯕ ꯊꯦꯡꯅꯕꯁꯦꯀꯣ. ꯍꯣꯏ ꯈꯔ ꯑꯐꯕ ꯊꯦꯡꯅꯩ, ꯐꯠꯇꯕ ꯊꯦꯡꯅꯩ. ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯃꯌꯥꯝ ꯊꯦꯡꯅꯩꯀꯣ. ꯉꯁꯤ ꯐꯥꯎꯗꯀꯣ ꯀꯣ ꯉꯁꯥꯏꯗꯁꯨ ꯊꯦꯡꯅꯩ ꯍꯥꯏꯕꯗ. ꯊꯦꯡꯅꯩ. ꯂꯪꯊꯕꯥꯜ ꯆꯠꯄꯗ. ꯎꯝ. ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯊꯦꯡꯅꯕꯁꯨ ꯌꯥꯎꯋꯦ. ꯃꯣꯏꯅ ꯅꯨꯡꯁꯤꯗꯕꯒꯤ, ꯌꯦꯡꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯣ. ꯍꯥꯏꯗꯤ ꯂꯩꯅ. ꯊꯤꯔꯗꯤ ꯊꯤꯔꯦ ꯍꯥꯏꯕꯅꯤ, ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯕꯅꯤ. ꯎꯝ. ꯃꯤꯒꯤꯅꯦꯕꯀꯣ. ꯑꯗꯣ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ. ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ. ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ. ꯎꯝ. ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯁꯦ. ꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯄꯨꯔꯥ ꯖꯤꯔꯣꯅꯦ. ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯕꯨ ꯄꯨꯊꯣꯛꯄꯤꯕꯅꯦ. ꯋꯥꯁꯨ ꯉꯥꯡꯕ ꯍꯩꯇꯦ. ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯊꯦꯝꯃꯦ, ꯅꯝꯁꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ. ꯀꯣꯟꯊꯪꯗ ꯑꯩ ꯖꯥꯠ ꯌꯥꯝ ꯇꯧꯋꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯎꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯈꯣꯠꯇꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯌꯥꯎꯒꯗꯕꯅꯤꯒ ꯍꯥꯏꯔꯒ ꯊꯦꯝꯃꯒꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯍꯟꯈꯤꯕꯅꯦ. ꯄꯨꯛꯀ ꯂꯣꯏ ꯊꯟꯒꯠꯈ꯭ꯔꯦ. ꯅꯪꯕꯣ ꯆꯥꯛ ꯌꯥꯝꯃꯟꯈ꯭ꯔ ꯃꯥꯜꯂꯦ. ꯕꯣꯔꯥꯁꯨ ꯆꯥꯔꯕ꯭ꯔꯥ? ꯕꯣꯔꯥ ꯆꯥꯕꯤꯗꯦꯗ. ꯑꯣ ꯑꯁ ꯀꯥꯎꯋꯦꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ. ꯑꯂꯨ ꯆꯣꯞꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏꯒꯤ ꯏꯅꯦ ꯃꯦꯗꯥ ꯍꯣꯏꯒꯤ, ꯃꯦꯗꯥ ꯍꯥꯏꯕꯅꯤꯀꯣ. ꯑꯥ. ꯃꯣꯏꯒꯤ ꯑꯂꯨ ꯆꯣꯞꯅ ꯍꯥꯎꯕꯅꯦ. ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗ ꯇꯧ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯉꯝꯃꯣꯏꯕ. ꯑꯩꯈꯣꯏꯅ ꯇꯧꯁꯦꯀꯣ. ꯉꯝꯈꯤꯕꯕꯨꯗꯤ ꯌꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯀꯣ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥ ꯕꯕꯥꯅꯀꯣ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯒ ꯂꯩꯕꯤꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ. ꯃꯁꯥꯅ ꯇꯥꯜꯂꯒ ꯄꯥꯏꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ. ꯑꯗꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯏꯁꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯑꯐꯕꯔꯣꯝꯗꯁꯨ ꯈꯔ ꯁꯤꯖꯤꯟꯅꯁꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ. ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯁꯨꯝ ꯌꯦꯡꯉꯒ ꯀꯃꯦꯟ ꯑꯗꯨꯝ ꯐꯠꯇꯕꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯄꯤꯕꯗꯣ ꯅꯣꯏꯒꯤꯗꯤ ꯄꯩꯁꯥ ꯁꯨꯡꯐꯪ ꯐꯪꯉꯝꯃꯣꯏꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ.
ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯕꯅꯤꯅꯀꯣ ꯀꯔꯤꯒꯨꯝꯕ ꯍꯤꯡꯕ ꯃꯇꯝꯗꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯗꯨꯅ ꯅꯣꯏꯅ ꯄꯤꯔꯤꯕ ꯀꯃꯦꯟꯗꯣ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯤꯗꯣ ꯑꯗꯨꯗꯣ ꯅꯈꯣꯏꯗꯗꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯈꯣꯏꯗꯗꯤ ꯀꯥꯟꯅꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯣꯝꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯇꯧꯔꯒ ꯁꯦꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯇꯥꯟꯕ ꯌꯥꯒꯅꯤꯅ ꯑꯩ ꯈꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠꯇꯣ ꯇꯧꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯁ꯭ꯀꯣꯜ ꯇꯧꯔꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯣꯛ ꯈꯩꯈꯦꯝꯅ ꯑꯗꯨꯗꯤ ꯃꯇꯝꯁꯨ ꯃꯥꯡꯕ ꯐꯣꯟ ꯄꯩꯁꯥꯁꯨ ꯇꯤꯡꯕ ꯅꯠꯇ꯭ꯔꯀꯣ ꯀꯣ ꯃꯤꯕꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯊꯤꯗ ꯑꯩꯗꯤ ꯍꯥꯏꯕ ꯇꯜꯂꯦꯗ ꯑꯩꯒꯤ ꯋꯥꯈꯜꯗꯅꯀꯣ ꯃꯤ ꯑꯃꯕꯨ ꯂꯩꯗꯅ ꯑꯁ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯟꯊꯟꯗ ꯇꯨꯏꯁꯥꯡ ꯇꯥꯔꯛꯑꯒ ꯌꯥꯝꯅ ꯈꯟꯒꯟꯕꯗꯨ ꯃꯤꯕꯨ ꯌꯥꯝ ꯐꯖꯩꯒ ꯈꯟꯒꯟꯕꯗꯣ ꯊꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯃꯤ ꯑꯃꯗ ꯎꯝ ꯊꯤꯔꯁꯨ ꯑꯩꯗꯤ ꯍꯣꯏꯅꯦ ꯅꯣꯡꯃꯐꯥꯎ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯉꯣꯟꯗ ꯊꯤ ꯍꯥꯏꯕ ꯃꯤꯗꯣ ꯊꯤ ꯍꯥꯏꯕ ꯃꯁꯛ ꯊꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯊꯤ ꯍꯥꯏꯕꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯥꯎꯐꯝ ꯊꯣꯛꯇꯦꯕ ꯀꯣ ꯊꯣꯛꯇꯦ ꯑꯗꯨ ꯐꯖꯩ ꯑꯩꯅ ꯍꯥꯏꯕ ꯃꯤꯗ ꯍꯥꯏꯕꯗꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯕꯅꯦ ꯐꯖꯩ ꯃꯤ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯎꯝ ꯍꯥꯏꯅꯤꯡꯗꯦꯕ ꯑꯩꯗꯤ ꯍꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯋꯥꯍꯩ ꯐꯠꯇꯕ ꯌꯥꯎꯔꯛꯑꯒ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯅꯦ ꯐꯣꯇꯣꯒ ꯑꯗꯨꯁꯨꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩ ꯆꯞ ꯃꯥꯟꯅꯩ ꯋꯥꯍꯩ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯐꯠꯇꯕꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯎꯠꯂꯛꯑꯒꯀꯣ ꯑꯩꯅ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯀꯣ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯑꯩꯁꯨ ꯇꯧꯕ ꯍꯩꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯁꯤꯒꯨꯝꯕꯗꯣ ꯇꯜꯂꯦꯕ ꯇꯧꯕꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯁꯤꯒꯨꯝꯕ ꯄꯥꯛ ꯎꯗꯦ ꯑꯗꯨꯕꯨ ꯑꯃ ꯈꯨꯗꯤꯡꯃꯛꯇ ꯐꯦꯁꯕꯨꯛꯇꯅ ꯍꯦꯜꯂꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯀꯩꯅꯣ ꯕꯦꯠ ꯀꯃꯦꯟꯒꯨꯝꯕ ꯄꯤꯅꯕꯁꯦ ꯃꯣꯏ ꯃꯁꯦꯟꯀꯣ ꯄꯩꯁꯥ ꯇꯥꯜꯂꯕꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯍꯥꯏꯊꯕꯁꯨ ꯅꯠꯇꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯈꯔ ꯂꯩꯔꯤꯑꯕ ꯐꯦꯁꯕꯨꯛꯇ ꯈꯪꯕ꯭ꯔꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯀꯣ ꯃꯈꯣꯏꯒꯨꯝꯕꯁꯤꯁꯨ ꯈꯔ ꯕꯦꯔꯥꯅꯦꯕ ꯃꯤꯒꯤ ꯀꯟꯇꯦꯟꯒꯨꯝꯕ ꯐꯣꯇꯣꯒꯨꯝꯕ ꯍꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯒ ꯄꯩꯁꯥ ꯐꯪꯉꯤ ꯍꯥꯏꯔꯗꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯒꯦ ꯑꯗꯨꯗꯤ $1 ꯑꯃ ꯇꯥꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯣꯏꯅ ꯄꯩꯁꯥ ꯐꯪꯉꯤꯒ ꯍꯥꯏꯕꯗ ꯍꯔꯥꯎꯕꯩ ꯇꯥꯏꯞꯇ ꯐꯦꯁꯕꯨꯛꯇꯀꯣ ꯑꯍꯟ ꯑꯉꯥꯡ ꯈꯪꯗꯅ ꯄꯥꯏꯕꯅꯤꯅ ꯑꯗꯩ ꯃꯣꯏꯗꯤ ꯈꯔ ꯂꯥꯏꯔꯦꯗꯣ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯐꯣꯇꯣ ꯊꯥꯒꯠ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯈꯔ ꯈꯨꯠ ꯆꯪꯉꯦꯗꯣ ꯑꯗꯨꯗꯨꯅ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟ ꯈꯟꯗ ꯃꯌꯥꯝ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯃꯛ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯑꯩ ꯌꯥꯔꯦ ꯊꯝꯃꯣꯗ ꯑꯥꯗ ꯄ꯭ꯂꯦꯠ ꯊꯝꯃꯣ ꯌꯥꯔꯦ ꯊꯥꯡꯒꯠꯂꯦ ꯃꯥ ꯉꯁꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯁꯥꯔꯤꯀꯣ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅꯀꯣ ꯂꯩꯔꯤꯝꯕꯨ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯏꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯃꯥꯒꯤ ꯃꯄꯥꯟ ꯊꯣꯡꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯔ ꯈꯪꯗꯕ ꯂꯩꯔꯦꯕꯀꯣ ꯑꯩꯅ ꯋꯥ ꯌꯥꯝ ꯍꯥꯏꯔꯒ ꯆꯥꯡꯗꯝꯅꯕꯁꯨ ꯇꯜꯂꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤꯅꯤ ꯃꯥꯒꯤ ꯆꯠꯅꯕꯅꯦꯕꯀꯣ ꯀꯔꯤꯝꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯃꯧ ꯅꯍꯥ ꯑꯃ ꯑꯣꯏꯔꯒ ꯃꯩꯈꯨꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯩꯈꯨꯅ ꯍꯥꯏꯌꯦ ꯁꯤꯡꯅ ꯊꯣꯡꯕ ꯑꯇꯥꯡꯕꯁꯨ ꯈꯔ ꯑꯣꯏꯅꯤꯡꯉꯥꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩꯀꯣ ꯀꯔꯤ ꯑꯩꯅ ꯁꯨꯝ ꯑꯩꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩꯕ ꯑꯗꯨꯝ ꯊꯕꯛ ꯀꯩꯀꯥ ꯏꯟꯁꯥꯡ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯠꯄꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯋꯥꯅ ꯇꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯛꯇ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯌꯥꯗꯦ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯁꯦ ꯋꯥꯕꯨ ꯋꯥꯃꯟꯗꯦꯁꯨ ꯑꯃꯨꯛ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯋꯥꯁꯤ ꯉꯥꯡꯕꯁꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯃꯤꯑꯣꯏꯕꯁꯤ ꯈꯪꯗꯅꯀꯣ ꯑꯗꯨꯅ ꯋꯥꯁꯦ ꯈꯔ ꯈꯔ ꯉꯥꯡꯗꯕꯤꯗ ꯀꯣꯛ ꯍꯥꯟꯅ ꯈꯜꯂꯒꯀꯣ ꯉꯥꯡꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯋꯥ ꯃꯌꯥꯝ ꯁꯥꯡꯉꯅꯤ ꯍꯌꯦꯡꯒꯤꯁꯨ ꯑꯃꯨꯛ ꯈꯥꯛꯁꯦꯕ ꯋꯥꯔꯤ ꯂꯤꯕꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯒꯤꯀꯣ ꯁꯤꯗꯤ ꯁꯥꯡꯃꯟꯈ꯭ꯔꯅꯤ ꯑꯗꯨ ꯅꯪꯁꯨ ꯆꯥꯔꯣ ꯑꯕꯦꯝꯃ ꯅꯪ ꯃꯐꯩꯗꯣ ꯆꯥꯔꯅꯤꯗ ꯑꯩ ꯌꯥꯔꯦ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯁꯤꯗ ꯆꯥꯕ ꯉꯝꯗꯕꯤꯗ ꯊꯝꯈ꯭ꯔꯁꯦ ꯑꯁ ꯃꯥꯁꯦ ꯉꯁꯥꯏꯁꯦꯀꯣ ꯊꯨꯝ ꯄꯥꯟꯒ꯭ꯔꯦ ꯑꯩ ꯌꯥꯝꯃꯅꯨꯀꯣ ꯈꯤꯇꯪ
ꯅꯪ ꯉꯁꯥꯏ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟ ꯅꯠꯇꯦ ꯑꯅꯩꯗꯨ ꯀꯩ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯏꯅꯦ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯦ ꯏꯄꯥꯒꯤ ꯃꯅꯥꯎ ꯏꯄꯥ ꯍꯥꯏꯋꯦ ꯑꯩ ꯌꯥꯝꯃꯜꯂꯦ ꯇꯨꯗꯨꯣꯛꯑꯣ ꯀꯔꯦ ꯅꯪ ꯆꯥꯅꯕꯅꯦ ꯑꯩꯅ ꯊꯝꯕꯤꯗꯣ ꯏꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯈꯣꯏꯗꯀꯣ ꯑꯗꯨ ꯆꯠꯄꯗꯨꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯁꯤꯜꯂꯒ ꯂꯥꯛꯑꯕ ꯃꯥꯁꯨꯀꯣ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯆꯥꯛꯇꯣ ꯈꯔ ꯊꯦꯡꯅ ꯆꯥꯏꯀꯣ ꯀꯔꯤꯝꯀꯣ ꯑꯗꯨ ꯆꯥꯕꯅꯤꯅ ꯁꯤꯒꯤ ꯌꯥꯝ ꯂꯥꯝꯕ ꯌꯦꯟꯖꯥꯡꯅꯁꯦ ꯐꯥꯎꯗ꯭ꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯆꯠꯂꯨꯕ ꯀꯥꯟꯗ ꯃꯣꯏꯅ ꯌꯦꯟ ꯊꯣꯡꯕꯤꯌꯦꯕ ꯌꯨꯝꯗ ꯑꯩꯅ ꯈꯔ ꯌꯣꯝꯕꯤꯕꯀꯣ ꯃꯨꯛꯕꯥꯡꯗ ꯑꯣꯏꯅ ꯌꯥꯎꯍꯟꯕꯅꯦ ꯃꯨꯛꯕꯥꯡꯗ ꯌꯥꯎꯈ꯭ꯔꯦ ꯅꯣꯏꯒꯤ ꯁꯤ ꯌꯦꯟ ꯑꯇꯥꯎꯕꯁꯤ ꯐꯖꯅ ꯍꯥꯎꯕ ꯀꯣ ꯆꯠꯂꯣ ꯉꯝꯅꯕ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯟꯇꯛ ꯄꯨꯂꯞ ꯅꯥꯏꯌꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯋꯥꯏꯀꯣ ꯋꯥꯏ ꯍꯥꯏꯕꯁꯨ ꯍꯥꯏꯃꯜꯂꯁꯨ ꯐꯠꯇꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯔ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯁꯦꯝꯅꯤꯡꯉꯦ ꯁꯦꯝꯕꯁꯨ ꯉꯝꯗꯦꯀꯣ ꯀꯔꯤꯝꯀꯣ ꯍꯣꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯤꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯆꯪꯈ꯭ꯔꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯔꯣꯀꯣ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯉꯝꯃꯔꯣꯏ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯦ ꯌꯥꯗꯦ ꯑꯩ ꯉꯝꯃꯔꯣꯏ ꯌꯥꯗꯦ ꯇꯞ ꯇꯞꯅ ꯆꯥꯎ ꯐꯝꯕꯁꯨ ꯋꯥꯁꯤꯜꯂꯛꯑꯕ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯒꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕꯅꯦ ꯃꯌꯥꯝꯗꯤ ꯈꯪꯗꯕꯅꯤꯅ ꯄꯪꯆꯥꯗ ꯆꯥ ꯄꯪꯇꯨꯝꯗ ꯇꯨꯝꯅ ꯂꯩꯕ ꯃꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦꯕ ꯊꯕꯛ ꯈꯔ ꯁꯨ ꯈꯣꯠꯂꯨ ꯀꯥꯏ ꯍꯥꯏ ꯑꯩꯅ ꯑꯋꯥꯕꯒꯨꯝꯕꯗꯣ ꯑꯩꯅ ꯎꯍꯟꯅꯤꯡꯗꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯑꯗꯨꯅ ꯑꯋꯥꯕꯒꯨꯝꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯩ ꯅꯠꯇꯕ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯋꯥꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯕꯨ ꯀꯅꯥ ꯅꯨꯡꯉꯥꯏꯒꯦꯅꯀꯣ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯁꯨ ꯐꯤꯂꯝꯗ ꯑꯣꯏꯔꯁꯨ ꯑꯋꯥꯕꯒꯤ ꯐꯤꯂꯝ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯥꯡꯒꯨꯝꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯟꯗꯣ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯒꯤꯒꯨꯝꯕ ꯑꯩꯅ ꯁꯦꯝꯅꯤꯡꯕꯅꯦꯕ ꯑꯗꯣ ꯇꯥꯡꯀꯛꯅ ꯌꯥꯔꯛꯇꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯌꯥꯗ ꯏ ꯑꯝꯇ ꯇꯧꯕ ꯁꯤꯒꯤ ꯃꯥꯒꯤ ꯃꯌꯥꯗꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯃꯥꯏꯅ ꯏꯁꯇ꯭ꯔꯦꯠꯇ ꯁꯨꯃꯥꯏꯅ ꯌꯨꯡꯒꯗꯕꯗꯣ ꯈꯔ ꯁꯨꯃꯥꯏꯅ ꯊꯣꯛꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅꯀꯣ ꯆꯧꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯂꯩꯁꯥꯔꯤꯉꯩ ꯏꯕꯥꯅꯤ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯃꯌꯥꯗꯣ ꯑꯩꯅ ꯌꯣꯠꯅ ꯇꯧꯔꯒ ꯐꯥꯕ ꯖꯥꯠꯇꯣ ꯆꯪꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯇꯧꯒꯦꯅ ꯑꯩ ꯍꯥꯏꯀꯣ ꯀꯔꯤꯝꯀꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯧꯕꯤꯗ꯭ꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯇꯧꯗꯤ ꯇꯧꯒꯅꯤ ꯑꯁꯦꯡꯕꯀꯣ ꯑꯗꯨ ꯇꯧꯕꯒꯤ ꯄꯩꯁꯥꯗꯨꯗꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯤꯒ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯂꯞ ꯄꯨꯕꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯌꯥꯝꯁꯨ ꯂꯩ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯥꯒꯤ ꯃꯌꯥꯗꯣ ꯑꯃꯨꯔꯛꯇꯤ ꯑꯩꯅ ꯍꯥꯞꯀꯅꯦꯕꯀꯣ ꯁꯣꯏꯗꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯗꯕꯒꯤꯀꯣ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯕꯤꯒꯅꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤꯀꯣ ꯁꯦꯡꯅ ꯍꯥꯏꯕꯤꯒꯦꯕꯀꯣ ꯐꯪꯕꯗꯤ ꯌꯥꯏ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯤ ꯐꯪꯉꯣꯏꯕꯀꯣ ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯗ꯭ꯔꯦꯁ ꯇꯣꯡꯅꯤꯡꯕ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕ ꯑꯣꯏꯔꯣ ꯑꯩꯅ ꯇꯨꯡꯁꯤꯜꯂꯒ ꯂꯩꯈꯤꯕ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯍꯦꯄꯤꯅꯦꯁ ꯍꯥꯏꯕꯗꯣ ꯐꯪꯉꯣꯏ ꯅꯨꯡꯁꯤꯅꯕꯒ ꯂꯩꯕ ꯍꯥꯏꯕꯁꯤꯀꯣ ꯃꯌꯥꯝ ꯏꯃꯨꯡ ꯑꯃꯗ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯗꯕꯅꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯕꯤꯈꯤꯕꯀꯣ ꯑꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯄꯩꯁꯥ ꯂꯩꯇ ꯀꯥꯟꯗꯗꯤꯀꯣ ꯈꯔ ꯑꯗꯨꯝ ꯉꯥꯡꯅꯕ ꯋꯥꯏꯑꯕ ꯃꯥꯁꯦ ꯑꯄꯪꯕꯤꯅꯦ ꯍꯥꯏꯔꯁꯨꯀꯣ ꯈꯔ ꯌꯥꯗꯕꯅꯦ ꯇꯧꯗ꯭ꯔꯅꯦ ꯀ꯭ꯔꯦ ꯑꯗꯨꯅ ꯄꯩꯁꯥꯁꯤ ꯅꯨꯄꯥꯁꯤꯀꯣ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯗꯕꯅꯦꯕ ꯂꯨꯄꯥ ꯈꯨꯠꯇꯀꯣ ꯌꯥꯝꯅꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯥꯡ ꯇꯥꯡ ꯑꯃꯃꯨꯛꯇ ꯑꯩ ꯆꯥ ꯉꯝꯃꯔꯣꯏ ꯋꯥꯔꯤꯅ ꯄꯨꯛ ꯊꯟꯈ꯭ꯔꯦꯕ ꯑꯩ ꯅꯪꯁꯨ ꯆꯥꯛꯈꯨꯝꯗꯤ ꯂꯣꯏꯁꯤꯜꯂꯣ ꯑꯩꯁꯨ ꯂꯣꯏꯗꯣꯏꯔꯥ ꯍꯣꯏ ꯑꯁꯤꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯅꯪ ꯁꯧꯒ꯭ꯔꯤꯁꯦ ꯑꯖꯤꯟ ꯃꯇꯣ ꯊꯥꯛꯇꯦꯕꯀꯣ ꯈꯤꯇꯪ ꯊꯥꯛꯑꯦ
ꯑꯗꯨꯅꯦ ꯃꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯦꯕ ꯍꯥꯎꯋꯦꯅ ꯅꯪ ꯀꯗꯔ ꯐꯗꯔ ꯌꯥꯝ ꯇꯧꯋꯦ ꯅꯪ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯊꯥꯛꯑꯦꯅ ꯑꯣ ꯑꯩ ꯑꯩ ꯑꯃꯨꯛ ꯊꯥꯛꯑꯦ ꯀꯥꯎꯕ ꯍꯥꯏꯅ ꯑꯣꯏꯔꯝꯅꯤ ꯁꯤ ꯕꯣꯔꯥ ꯃꯅꯝ ꯍꯥꯞꯄꯝꯃꯣ ꯑꯗꯨ ꯑꯩ ꯁꯤ ꯆꯦꯡꯁꯦ ꯍꯩꯅꯗꯦ ꯍꯩꯅꯗꯦꯕ ꯁꯨꯄꯔꯐꯥꯏꯟ ꯀꯩꯅꯣ ꯆꯥꯁꯦꯕ ꯍꯌꯦꯡꯗꯒꯤ ꯃꯊꯪꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯆꯥꯒꯨꯝꯁꯦ ꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯁ ꯑꯩ ꯍꯩꯅꯗꯦꯍꯦ ꯃꯔꯨ ꯃꯔꯨ ꯂꯩꯔꯕꯅꯤꯅ ꯃꯔꯨ ꯃꯔꯨ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯁꯛꯏꯕ ꯃꯌꯥꯝꯁꯤꯗ ꯑꯍꯦꯟꯕ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯑꯍꯜ ꯂꯃꯟꯅꯀꯣ ꯁꯣꯏꯈꯤꯕꯅꯤ ꯂꯥꯟꯈꯤꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯒ ꯏꯕꯥꯅꯤꯒꯤꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯣꯏꯔꯁꯤꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯥꯏꯔꯤꯝꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯄꯤꯅ ꯉꯝꯕꯁꯨ ꯑꯣꯏꯖꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ